Loyalam E-PAO tabi bakutima po hitrang susmitana namitangi pao pizari ahan bidak maruwa headline. Tonganba Mapham kayada operation Chathabada Khutlai Kayamarum Fagatpa Ngamkhre. Prime Minister na malemgi lebak kayada koina chatlaga irang mayok nariba Manipur da hauzik phawba chatriba karigino haina MP E-PAO na phangdorakli. Manipur asi law and order leitaba churan thabana khutling balebak pangkhak oire haibada haiman mathokoi haina lupna phangdorakli. Pau sandona pijari. Security force na Tonganba district Singda Chathabada search operation da IED nipan defuse tawkhre. Security force na area domination gi saruk ama oina haukiba pung kunmari asida Tonganba district Singda Chathabada search operation singda militant singna phumlambani chingnaba IED nipan defuse tawduna asoi angam yauduna lokthop ngamkhre hari. Official oiba pao gi matung inna intelligence na pirakpa report amagi matung inna Technopal district ki More police station gi manung chanba lokchaw gi mapham amada Assam Rifles amasung Manipur police ki team amana thibu humbagi thabak sing Chathabada militant sing na phumlamba kg tarari tholumba IED taruka konana high explosive hand grenade mari nongmai maru sing amasung radio set sing Fagatpa ngamkhre hari. Faglaba IED sing adu bomb expert sing na asoi angam yaudana mapham aduda defuse tawki. Atopa search operation amada Manipur police amasung Central Security Force ki apunba team amana yangang pokpi police station gi manung chanba saijang laiching da Chathabada operation da sakhangdaba sing na phumlamba IED ani amasung hand grenade nipan Fagatpa ngamkhre hari. Security team gi makhataba operation da mapham aduda Chathabada operation aduda .22 rifle ama 12 DBBL rifle ama 51mm mortar mari extra magazine ga loinana 9mm pistol ama tear smoke grenade dara tear chili grenade ama charger ga loinana Mapham handset ama tube lancing mari 12 bore live round ammunition ani 9mm live round tara 7.62 live round humpu AK live round mari 7.62 mm SLR gi maru hum long range improvised mortar round mapan kapthokraba AK maru mapan amasung Motorola radio handset ani phangbangam ki hari. Jochampur police station gi manung chanba mongjang amasung Dampi village ki chingkhongda Chathabada operation dana AK-47 rifle ama 303 rifle ama 12 bore rifle ama double barrel ama modified SKS rifle ama modified long range mortar ama foot mari modified long range mortar ama foot manga .36 ki hand grenade ani 7.62 mm gi maru taramathoi caliber bullet ani pipe bomb hum helmet ani BP jacket cover ama walkie talkie Mapham ama fagat ki hari. Prime Minister na malemgi lebak kayada koina chatlaga irang mayok na riba Manipur da hauzik phawba chatriba karigino haina MP E-PAO na phangdorakli. Bharat ki Prime Minister Narendra Modi na malemgi lebak kayada koina chatli adubu irang mayok na riba Manipur da di hauzik phawba chatri Prime Minister habisi Assambida PM haibani adubu aikhoigi Prime Minister asidi picnic minister oiduna lere haina Rajya Sabha gi MP E-PAO na parliament phangdokhrei. Tamil Nadu gi MDM gi MP oina lakhiba E-PAO na makhatana parliament phangdokhibada Prime Minister asi Bharat ki miyoi crore chamaga nifugini adubu Prime Minister na malemgi lebak singdi koina chatli masi karamba karwargino natraga mahak malemgi lebak pumbagi Prime Minister oirabra karidamak misimina mihat mipun kaya thokliba Manipur da chatribagi maram karigino mahak Prime Minister ama oibagi mathok ningthina pangthokte Manipur asi India natrabara haina hangki. MP E-PAO na Manipur asi India natrabara haina hangkiba wafam adu unparliamentary oi maram aduna house ki proceedings da record tawroi haina speaker gi phamduna chair loriba deputy chairman Harivasna haiki aduga MP E-PAO na unparliamentary haibasi karino PM gi thawongna wafam asi phongdopani haiba wafam chu house ta thamki. Manipur asi law and order leitaba churan thabana khutling balebak pangkhak oire haibada haiman methokloi haina lupna phongdorakli.
Kaisampat lema jamleka digi luang them mukes ki langla langjil numit tare ni helaba phawba Manipur lengak chupli pairi basingna puthokpa ngamdaba habasi Manipur asi law and order laitaba churan thabna khutling baleba kapangkhak oire haiman bathokloi haina uripok apunba loop amadi uripok nupi apunba loopna hairi loop ani asina press athorakpa cherol asina makha taribadi maitei singna changba yadaba maphamda mobile tracking tawbada last location tare hairaba phawba lenga ki angambi sizinaduna koithi thiduna puthokpa ngamdabaga lonana intelligence source tagi mahak hingli natraga mapunsi pikhamna khre haiba phawba leba miyamda haiba ngamdaba haibasi ekhoi manipurgi Maru oina maitei phurup asi varit ki karamba midyeng de yengli habasi wahang hangningai oire miyam gi punsi lanthum ngak shen ba habasi palibelengak adugi mathoni amadi miyambu khuya tu sitna lehen ba habasi su palibelengak adugi tangai fadaba mathoni hairi Uripok apunba loop amadi uripok nupi apunba loop na housing phawba thiba khangdana leriba mukesh ki matangda Manipur gi governor gi putning chingsilladuna luang them mukesh ki langla langjel puthok piduna apopi mamagi awa maicha khanglibasi amuktang de kokhanbiu lonena Manipur asi lo chatnaba lamdamni haibadu khudang changdam oina yaba akanba action na utpiu joint action committee na changsilakba democratic oiba khongjang pumna makta uripok apunba loop amadi uripok apunba nupi loop na saruk yagani haina phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Tha asigi kunipan phawba chathagadaba state krisi mela hodokre lebak ama chawkhatpada agriculture na achawba thodang lori haina governor na phongdokre State Agricultural Management and Extension Training Institute Manipur amadi Department of Agriculture Government of Manipur na sinara ngasidagi hauduna tha asigi kunipan phawba chathagadaba State Krishi Mela lisingani kunmanga ngasi Palace Compound leba Iboyaima Sumang Lila Sanglenda Manipur gi Governor Ajay Kumar Bhalana hodokre Mela hodopaki thoram aduda Central Agricultural University Kau Imphal gi Vice Chancellor Dr. Anupam Mishra amadi Agriculture Department Government of Manipur gi Principal Secretary Arun Kumar Sinha su saruk yakhibaga lonena lamdam asida leriba lomi kunmanga da phangpham thokpa benefit sing khusinaki amadi Tonganba district singdagi lakpa lomi singna puthokpa chana thaknabagi potlam singi oiba stall kontra taruk hangduna lomi singna lamdam asida puthokpa pothok sing utkhi agriculture gi lamda khang heiraba kaya amadi lomi singna punna saruk yaduna pangthokkiba thoram aduda governor Ajay Kumar Bhalana phongdokkibada Manipur khakta natana lebak ama chawkhatpa haibasida agriculture na achawba thodang lori masina entrepreneur kaya semlaknabagi machak amasu oiri lomi singi oiba scheme kaya semduna makhoi pukning thawalibani mahana hai state lengak asina su lomi singi oiba thabak thoram kaya paikhatuna makhatana lomi singi damak khona rakhigani aikhoi kudimakna su lomi singbu pukning thogatuna pothok kaya puthoknaba pandamda hena pakthok chawthoknaba honasi ngasidagi haugadoriba mela asina su lomi singda hena thongna haptuna hena kanaba mela oiragani haina su mahakna phongdokhi Majority leina lengak ama semba ngamdaba MLA sing mathangda de bot thokpirak laganu haina Dr. T Mainana phongdorakli Majority leina lengak ama semba ngamdaba MLA sing mathangi election da di thokpirak laganu haina miyamna khut nonduna haizabagi matam oirakle haina hanagi MP Dr. Tokchom Mainana phongdokre Wafam asingasi Bishnupur District Congress Committee ne sinduna na chawmaning lekai community hall pangthokiba Sangvidan Bachao Rashtriya Varayatra Jai Bapu Jai Vim Jai Sangvidan Abhiyan gi thoramda saruk yaraduna phongdokhibani thoram aduda saruk yakhiba MPCC gi president Kaisam Mega Chandana phongdokhibada leipak ngakpada miyam gi sakti changi ing kumja lising ani tara mari dagi Manipur da BJP na lengak pairakpadagi hingbada awawa phibam ama lagli masige maru eba maramde constitution gi chanagadaba niyam sing ngakpa ngamdabadagini hauzik lamdam asigi miyo kaya su thokleba irang asina maram oiraga tumpham chafam khangdana relief camp ta leriba asi leibak asigi constitution gi chatna kanglon ngaktabadagi thokpani leibak asigi lo leina miyam gi punsi amadi lanthum ngakpa ngamdrei masi kanana ba hona ba matam oire matam asi amana amabu hunabagi matam natre Manipur gi miyam hauzik hingnabagi lanthengna natana nungai yafabadi phangdre haikhi Thoram adugi loisilakpada Manipur Pradesh Youth Congress ki President Wahengwam Ananna Luchingduna Constitution Kalasi Varat Kalasi Miyam Kalasi haiba kholau kaya su lauki
Relief camp amadi red zone da leriba angang singi thamoida ningamdaba phaudanaba honagani haina sapam kanglipalna phongdorakli. Lamlai esigi oina khuntak lansiraba gwaldabi khul amadi red zone oina leriba khul singi angang singna ahenba wakhallo sing tansinabagi pandamda political activist sapam kanglipalna nongada da leba masagi yumda ngasidagi computer literacy program ama hangdokre. Class 10 amadi 12 ki exam thakraba matungda masung mamanaba amanabi mayamna tongan ba training sing chatkibada relief camp amadi red zone da leriba angang singi thamoida ningamdaba phawi. Masina angang shina aranba lambida chatnaba maram oihalakli. Angang singi awaba kharata oirabasu koknaba computer literacy program asi pangthokpani haina political activist sapang kanglipalna phongdokre. Mahakna makhatana hai course asi nongmada batch ani thokna relief camp amadi red zone ge angang singda lamna computer tambigani amadi relief camp tigi nongada phawba computer training gi program asi yawa lakpa amasung hankhebagi chathok chasin ge achangba senfam su political activist sapam kanglipalna loina puthokani haiba wafam su phongdokhi. Mitop khandok tringeda delimitation tawrabadi huranbada so senabaga pangkhak oiragani haina KMWO na phongdorakli. Mitop khandok tringeda delimitation tawrabadi huranbada so senabaga pangkhak oigani kanagumbana nungshi chanana leminary ba phuru maselgi marakta Singzep thajinduna nungshidana ba hotnaba khudakta lepu kanglepal minority welfare organization KMWO Manipur gi president Nasir Khan na thokpa cherol amana phongdorakli. Cherol aduna makha taraduna hai apunbagi saktam kaibiya roi tungi mirol kansi haiba pandamda leiriba loop asina Manipur da hana mitop khandok tringeda delimitation tawgani hairiba asi organization asina yaba ngamloi haina phongdorakli. Khuman lampakta leriba interstate bus termination kangkhong chari mapu pandabaga chap manare. Lebak ama chawkhatpada transport and communication gi makha yamna poli adubu Manipur gi oinadi transport and communication asi pura fail oibaga chap manare. Masigi mayek shengba khudamdi Imphal gi Khuman lampakta leriba state asigi ama khakta ngairaba interstate bus termination ISBT asi hauzik kangkhong chaiduna mapu pandabaga chap manana phibam da leire. ISBT asigi hauzik oiriba phibam asi ngasi aikhoigi pawmina hakthengna chatuna yengshiluba matamda khangba ngalakibani. ISBT asigi manungi oiba saruksing kangkhong chaibagi phibam da leire. Lekhom leinangna throk lawba mapham kaya yaure. Masida natana jungle gi mawongda napi singna kaya hauzinduna angakpa phibam amada leiri. Masina Guwahati amadi Dimapur na chingbadagi busing amadi malpuba gari kaya Khuman lampak bus termination asida changduna gari park tawnaba honabada achauba awaba ama mayoknare hari. Aikhogi pawmina hangasi Tonganba bus amadi malpuba driver sing unaduna wari sanaba matamda bus termination asida changbagi entry ticket charge asi interstate bus na lupa chama tata bolero da lupa yankhai lauri. Godown charge oina lupa lising ani dagi mari fawba lawi hari. Adubo hariba gari sing asina bus termination asida changduna gari park tawba matamdadi aduki matik awaba mayoknai. Nong taba matamdadi numit marini rom changba yadabagi Guwahati amadi Dimapur dagi lakpa passenger bus amadi manpuba gari sing Kekrupatta parking oiduna driver amadi handyman sing na awaba kaya mayoknai. Mapham aduda gari park tawi mal thai haiduna su mari leinaba police kayana tanthoknaba honabada natana maram chadana sel lawagi thabaksu hek chathai haina phongdorakhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruiba pa amuka hana pizari. Tongan mapham kayada operation chataduna Khutlai Kayamarum Fagatpa Ngamkhre. Prime Minister na malemgi leba kayada koina chatlaga irang mayokna riba Manipur da hauzik phawba chatriba karigino haina MP Vaiko na phongdorakli. Manipur asi law and order leitaba churan thabana khutling baleba ka pangkhak oire haibada haiman bathokloi haina lupna phongdorakli. Matang asida Loyalam E-PAO na namidangi pau bibil lezari tabiri ba khudimako amuka hana khurumjari.